ꯃꯌꯥꯝꯕꯨ ꯆꯦꯅꯦꯜꯁꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯁꯣꯛꯅ ꯁꯝꯅ ꯌꯥꯗꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯣꯡꯉꯥꯜꯂꯦ, ꯆꯦꯄꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯊꯝꯕꯥꯜ, ꯑꯩ ꯍꯧꯒꯠꯀꯦ, ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯁꯝꯂꯛꯑꯣ꯫ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯅꯥꯏ ꯅꯨꯄꯤꯗ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯣ? ꯅꯅꯥꯏ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯁꯣꯛꯂꯨꯔꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯂꯨꯔꯦꯟꯁꯦ ꯀꯦꯟꯕ ꯇꯥꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯅꯥꯏ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯊꯝꯕꯥꯜꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ? ꯏꯇꯥꯎ, ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯃꯇꯨꯡꯗꯗꯤ ꯊꯦꯡꯗꯅꯕ ꯍꯣꯠꯅꯧ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯁꯦ ꯀꯣꯅꯨꯡꯒꯤ ꯊꯣꯡꯉꯥꯛꯄꯅꯤ ꯍꯥꯏꯁꯤ ꯀꯥꯎꯒꯨꯝꯁꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯣ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯝ ꯊꯣꯛꯅꯕ ꯊꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯊꯦꯝꯕꯨꯡ, ꯊꯣꯏꯕ, ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯒꯅꯨ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯐꯔꯦ, ꯗꯣꯂꯥꯏꯔꯦꯡꯁꯥ, ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯗꯣꯂꯥꯏꯔꯦꯡꯁꯤꯡꯗꯣ ꯅꯤꯡꯊꯧ ꯇꯣꯡꯂꯤꯕ ꯗꯣꯂꯥꯏꯗꯨ ꯊꯥꯡꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯂꯝ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯀꯣꯏꯕ ꯆꯠꯂꯨꯒꯦ꯫ ꯃꯖꯥꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯏꯅꯤꯡꯊꯧꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯇ꯭ꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯕꯨ ꯁꯣꯏꯗꯅ ꯉꯥꯡꯕꯤꯒꯅꯤ꯫ ꯌꯥꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯆꯠꯊꯣꯛꯄꯤꯈꯤꯅꯨꯕ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯅ ꯍꯥꯏꯕꯗꯨ ꯇꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃꯒꯤ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯜꯂꯝꯃꯤ꯫ ꯑꯁꯤ ꯑꯣꯏꯔꯗꯤ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯁꯅꯥꯊꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯎꯕꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯔꯤꯕ ꯇꯥꯁꯤꯡ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯂꯝꯕꯤ ꯊꯠꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯥꯏ ꯆꯠꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯩꯁꯨ ꯆꯠꯂꯣꯏ꯫ ꯑꯩꯅ ꯐꯤꯖꯣꯜ ꯁꯤꯟꯗꯣꯛꯇꯅ ꯇꯧꯔꯤꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯊꯣꯏꯕꯗꯣ ꯌꯦꯡꯅꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯣꯛꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯏꯁꯧ ꯂꯥꯡꯗꯅ ꯍꯜꯂꯛꯂꯕꯗꯤ? ꯃꯥꯏ ꯊꯦꯝꯕꯨꯡ ꯍꯥꯏꯗꯨꯒ ꯊꯣꯏꯕ ꯍꯥꯏꯗꯨꯒꯅ ꯑꯩꯕꯨ ꯊꯣꯛꯀꯦ ꯌꯥꯗ꯭ꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗꯒꯤ ꯆꯠꯊꯣꯛꯇꯕꯤ ꯂꯩꯔꯣ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤꯒꯦ? ꯅꯣꯡ ꯐꯥꯗꯣꯛ ꯐꯪꯕ ꯇꯥꯟꯖꯥꯁꯤꯗ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯐꯪꯕ ꯀꯥꯏꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ꯫ ꯀꯥꯟꯅꯗꯦ, ꯀꯩꯔꯥꯛ ꯊꯥꯔꯒ ꯆꯦꯛꯄꯟ ꯁꯩꯂꯥꯜꯂꯕꯗꯤ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯊꯝꯕꯥꯜ, ꯀꯩꯔꯥꯛ ꯑꯣꯏꯅ ꯄꯨꯔꯛꯑꯣ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯗꯣ ꯑꯇꯩ ꯃꯅꯥꯏ ꯅꯨꯄꯤ ꯈꯔ ꯀꯧꯔꯒ ꯀꯩꯔꯥꯛ ꯊꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯛꯄꯜ ꯑꯗꯨꯗ ꯀꯩꯔꯥꯛꯇꯨ ꯊꯥꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯆꯦꯛꯄꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯑꯗꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯩꯕꯨ ꯊꯤꯡꯕ ꯁꯥꯔꯗꯅ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯐꯝꯐꯝ ꯊꯥꯔꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯌꯦꯡꯕ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯔꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯆꯪꯂꯛꯂꯤꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯃꯥꯒꯤ ꯌꯦꯡꯒꯗꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯍꯣꯏ, ꯉꯥꯏꯈꯣ꯫ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯆꯠꯄ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯅꯀꯣꯛ ꯈꯔ ꯆꯥꯛꯄ꯭ꯔꯣ? ꯑꯌꯦꯡꯕ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯅꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯎꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤꯗꯨꯕꯣ? ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒ ꯋꯥꯔꯤ ꯁꯥꯕ? ꯊꯧꯕ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯊꯧꯕꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯗꯤ? ꯑꯩꯅ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯗꯣ ꯇꯥꯗ꯭ꯔꯣ?
Asi haiduna mazaibe mapiyainuna thaubabu phaduna wari sajalami thaubudu masado hainadabana di loirabani adubu nanthokuna chatpa ngamdabana mazaibe mapiyainugi wari mayamdo tallasu tanna taba tarami aina dum nganglaga leiri nangso wa khara haiduna nangi haidobo loiredi ai halage yarabo ado nangi namingdo phawbadi hairamudana matung thinabada kaunanaba thauba Asi haraga thauba hanna yenglamda mafam adu thadoktuna sakhirami mazaibe mapiyainu thaubana sakhiba aduda momonoktuna yenglaga lehawrami mazaibe mapiyainu do laikol adugi akoibado ngaihak yenglaga konungda halage khanduna halaklami aise ngasai lona kairak tharaga thorakpani aduna konungi sana thongda jangbaso yaroine kamdawna konungda jangani tawrise mazaibe mapiyainu do kamdawna konungda jangsigi asum khalingaida Magi mamangda konungi chekpal adugi ahoba makhul amada hui amana lithorakpa urami asida leirene asi haiduna mazaibe mapiyainu do ahoba makhul aduda lisandawgi tawrami adubu makhul aduna pikpana masado lisanba yaramde mazaibe mapiyainu do ahoba makhul aduda ngamnanaba lisanaba hotnarami adubu lisanba yaba kawbudi leiramde upai leita mazaibe mapiyainu do makhul adudagi tholaklami matamduda Mazaibe mapiyainu gi mitmangda thongakpa thoibado leplaga leirami asida hui amana lithorakpa aduda aiso janbra yengbanida mazaibe ma ining thoi laktringe asida konungda thuna changlasi asi hairaga thongakpa thoibado hanna yengdabi chakhirami mazaibe mapiyainu do mapabu ningthoi halakti tabada harauna sana thongadumda laklami adumna mazaibe mapiyainu do harauna sana thongdagi konungi manungda changkhirami mazaibe ma karigi asukoina leiraklino aidi ining thawaina halakpana halabadi khanbada kayam pakhalure kaisu khaluno babung haina halaso aingondabu khara chaidobagi wani atei thoina de tawraida asi haiduna mazaibe mapiyainu do magi kada mafi hongba changkhirami ikoi koidana ningthaulo yombaso manai masan mayamga loinana lamthokpa adusu halaklami hai Thoiba, isa piyainu do konungi mapalda thoklubra ningthaulo yambagi wadu tabada thembungdo thoibada yenglaklami matamdada thoibana thembungda tumilayu haina ingitarami thoibana thoklude ningthau phare adu oradi asi haidana ningthaulo yambado maithong makalamna konunglomda changkhirami asumna namit aduma loikhirami mathangi namita mazaibe mapiyainu lona konungdagi mapal thoknaba hotnarami piyainu Kaino nangna tawrido paba chekpal se kawa yabra haidana sum yengbanida nangna tawribado ai loina khangle yam thuna kumtharo mazaibe mapiyainu do mapabungna kumthara u hairakpa aduda upai leita kairak aduda tapna netlaga kumlaklami mazaibe mapiyainu do kairaki khongne tumuna yengdabine tharakpa aduda kairaktagi onthara ami ayo ningongse loina kaire Asi haiduna mazaibe mapiyainu do paithoklaga leirami masina tawthorakpasi mathong lai machade asi hairamlaga ningthaulo yombado mafamdu thadawtuna chakhirami ningthaulo yombana hek chakhibaga mazaibe mapiyainu gi manai asanbi thambaldo chansilaklami adubu thambaldo mazaibe ma adubu samninglaso sokna samna yadabana nakanda leptuna leirami thambal nang apapungda pau pirubra aina mapal thoke tawi haise nang natana kana su khangdabani mazaibe ma nanai ne ningthauda pau pikhiba leite atopana tamlamba oirini nang na hyderabadi thabak sabi mayam maraktagi pabungda pau piba amadi yauri asi khana mazaibe mapiyainu do magi kada changkhirami ikoi da namana asambi thambaldo mazaibe mapiyainu gi nakta hathu hathu laklami mazaibe ma thambal keidawre adukta hata lakliduna Mazaibe ma ining thauna mazaibe ma bo mayai ka dalak ta bayade hayawi kaigino adu kanangna adu pakhaliduna mazaibe ma mayai ka da phamnai pural gi machanupa adu sele hawbani ining thauga phamnai pural ga wari sabada mazaibe ma se phamnai pural gi machanupa adu da thajani hayawbani mazaibe ma piyainu do mana asambi thambalna haibadu tabada khitangak pa phawrami mapabungna mangonda hangdana karamna luhongbagi wari sarino haina khalami adubu mazaibe mapiyainu do
ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯡꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯕꯗꯨ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯏꯉꯛ ꯉꯛꯅ ꯊꯧꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯊꯧꯁꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯅꯥꯀꯜꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯌꯦꯡꯉꯣꯏ, ꯑꯁꯤꯗ ꯐꯝꯂꯤꯕꯁꯤ ꯅꯈꯨꯔꯥ ꯊꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯤ ꯊꯧꯕꯗꯣ ꯐꯝꯅꯥꯏꯄꯨꯔꯦꯜ ꯊꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯧꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦ? ꯑꯁꯤ ꯈꯟꯅ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯃꯃꯥꯏ ꯅꯣꯟꯊꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯅ ꯊꯧꯕꯕꯨ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯄꯨꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯅ ꯊꯧꯕꯗ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯨ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯁꯨ ꯈꯣꯏꯖꯪꯅ ꯇꯥꯔꯝꯗꯦ꯫ ꯏꯟꯅꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯊꯥꯡ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯗꯨꯅ ꯏꯟꯅꯔꯝꯃꯤ꯫ ꯊꯧꯕ, ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯡꯕ ꯌꯥꯕꯅꯤ꯫ ꯑꯩꯅꯗ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯦ꯫ ꯅꯪꯁꯨ ꯋꯥ ꯈꯔ ꯍꯥꯏꯌꯨꯅ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯊꯩꯗꯣꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯊꯧꯕꯒꯤ ꯃꯇꯧꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯉꯥꯛꯄ ꯊꯣꯏꯕꯗꯨ ꯉꯁꯥꯏꯗꯒꯤ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯒ ꯊꯧꯕꯒꯤ ꯃꯇꯧꯗꯨ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯔꯨꯕꯅ ꯑꯩ ꯅꯪꯕꯨ ꯄꯥꯝꯖꯔꯕꯁꯨ ꯅꯅꯥꯛꯇ ꯂꯦꯞꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯏꯐꯝꯗ꯫ ꯑꯁꯤ ꯈꯟꯅ ꯊꯣꯉꯥꯛꯄ ꯊꯣꯏꯕꯗꯨ ꯃꯔꯨꯝ ꯑꯃꯗ ꯃꯪꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯍꯥꯎ, ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯊꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯝꯅꯥꯏꯄꯨꯔꯦꯜ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ꯫ ꯄꯥꯕ, ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯃꯔꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯁꯤꯈ꯭ꯔꯕꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯑꯣꯏꯅ ꯍꯤꯡꯂꯒꯦ ꯍꯥꯏꯔꯣ? ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯄꯥꯕꯅ ꯁꯤꯜꯂꯤꯗꯣ ꯑꯩꯅ ꯄꯥꯝꯗꯦꯕ꯫ ꯑꯩ ꯃꯖꯥꯏꯕꯦꯝꯃ ꯑꯗꯣ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯍꯥꯏ, ꯀꯅꯥ ꯂꯩ? ꯏꯕꯨꯡꯉꯣꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯍꯜꯂꯨ꯫ ꯐꯝꯅꯥꯏꯄꯨꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯈꯛꯅ ꯊꯧꯕꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯉꯔꯥꯡꯇ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃꯅ ꯀꯔꯝꯅ ꯑꯗꯨꯛ ꯈꯣꯏꯗꯥꯔꯨꯔꯤꯕꯅꯣ? ꯊꯝꯕꯥꯜ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯗ ꯂꯩꯀꯣꯜꯗ ꯊꯦꯡꯅꯩ꯫ ꯃꯗꯨꯗꯒꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯈꯣꯏꯗꯥꯈ꯭ꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯅ ꯃꯅꯥꯏ ꯑꯁꯥꯟꯕꯤ ꯊꯝꯕꯥꯜꯗ ꯊꯧꯕꯒ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃꯒꯤ ꯍꯧꯅꯕꯤ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯁꯤꯜꯂꯨꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯗꯤ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯗ ꯑꯩꯅ ꯉꯥꯡꯂꯒ ꯃꯥꯅ ꯑꯗꯨꯝ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯉꯥꯛꯄ ꯊꯣꯏꯕꯗꯨ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯉꯥꯛꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯎꯆꯨꯞ ꯌꯨꯡꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛ ꯃꯔꯛꯇꯤ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯊꯦꯝꯕꯨꯡꯁꯨ ꯊꯣꯏꯕꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯖꯥꯏꯕꯦꯝ ꯃꯄꯤꯌꯥꯏꯅꯨꯗꯨ ꯃꯅꯥꯏ ꯑꯁꯥꯟꯕꯤ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯅꯤꯡꯉꯣꯜ ꯄꯥꯜꯂꯤꯒꯤ ꯆꯥꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏꯗ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯤꯡꯉꯣꯜ ꯄꯥꯜꯂꯤꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤ ꯃꯖꯥꯏꯕꯦꯝꯃꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯐꯒꯗꯧꯕ꯫ ꯊꯝꯕꯥꯜ, ꯃꯗꯨ ꯇꯜꯂꯤꯗ꯫ ꯑꯩꯅ ꯁꯤꯜ ꯂꯥꯡꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯑꯇꯣꯞꯄꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯗꯕ꯫ ꯑꯗꯨꯕꯨ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕ ꯑꯁꯤꯅ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯇꯩꯅ ꯑꯗꯨꯝ ꯁꯤꯜ ꯂꯥꯡꯂꯁꯟꯗ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ,
ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯐꯥꯎꯕ ꯁꯣꯛꯅ ꯁꯝꯅ ꯌꯥꯗꯕꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕ ꯀꯌꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯀꯌꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯑꯗꯨꯒꯤ ꯁꯤꯜꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯅ ꯃꯖꯥꯏꯕꯦꯝꯃꯁꯨ ꯌꯧꯕꯤꯔꯛꯂꯦꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯕꯗ ꯃꯖꯥꯏꯕꯦꯝꯃꯁꯦ ꯐꯝꯅꯥꯏ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯋꯥ ꯂꯣꯏꯅꯔꯦ ꯍꯥꯏꯅ ꯇꯥꯏ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯝ ꯉꯛꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯈꯣꯏꯕꯨ ꯈꯪꯗ꯭ꯔꯣ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯎꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯤ ꯂꯩꯍꯥꯎꯗꯣ ꯐꯝꯅꯥꯏ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯔꯝꯃꯤ ꯍꯥꯏꯗꯣ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯤꯟꯕ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯂꯩꯍꯥꯎꯒꯤ ꯂꯩꯇꯕꯒꯤ ꯀꯨꯃꯣꯟ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯃꯖꯥꯏꯕꯦꯝꯃꯒ ꯂꯨꯍꯣꯡꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯏꯕꯦꯝꯃ ꯑꯩꯅ ꯇꯥꯕꯗꯗꯤ ꯂꯩꯍꯥꯎ ꯂꯩꯇꯕ ꯇꯨꯡꯗꯒꯤꯗꯤ ꯏꯕꯨꯡ ꯊꯧꯕꯗꯣ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯑꯣꯏꯗꯧꯕ ꯃꯥꯟꯗꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯃꯤꯍꯟ ꯇꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯥꯟꯅꯕ ꯍꯧꯗꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯆꯥꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯆꯥꯛ ꯆꯥꯅꯕ ꯑꯗꯨ ꯂꯣꯏꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯖꯥꯏꯕꯦꯝꯃ ꯀꯩꯗꯧꯔꯕꯒꯦ ꯋꯥꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯕꯗꯤ ꯊꯝꯕꯥꯜ ꯑꯩꯅ ꯈꯜꯂꯝꯕꯒ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯔꯝꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯂꯝꯕꯤꯗ ꯀꯞꯊꯣꯔꯛꯂꯝꯃꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯗꯣ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯀꯞꯂꯤꯗꯣ ꯃꯈꯨꯠꯅ ꯃꯅꯥꯡꯒꯟꯗ ꯅꯥꯟꯕꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯛꯂꯤꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯔꯝꯃꯤ ꯃꯖꯥꯏꯕꯦꯝꯃꯅ ꯄꯦꯟꯗꯕ ꯈꯨꯗꯤꯡ ꯅꯅꯥꯏ ꯅꯨꯄꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯣ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯆꯥꯛ ꯆꯥꯅꯐꯝꯗ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯖꯥꯏꯕꯦꯝꯃꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯀꯞꯂꯤꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯒꯅꯨꯗ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯂꯤꯕꯁꯨ ꯅꯠꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯗꯣ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯃꯄꯥꯕꯨꯡꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯉꯥꯛꯁꯤꯜꯍꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯕꯗꯣ ꯂꯣꯟꯅ ꯊꯣꯛꯄꯗꯣ ꯌꯥꯔꯝꯗꯦ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯣ ꯑꯁꯨꯛ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯇꯥ ꯑꯃꯅꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃꯅꯤ ꯍꯥꯏꯔꯒ ꯏꯔꯦꯝ ꯍꯦꯛ ꯂꯦꯝꯗꯈꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯁꯤ ꯈꯟꯅ ꯊꯧꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯧꯕꯒꯤ ꯃꯔꯨꯞ ꯈꯣꯃꯩꯗꯣ ꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯈꯣꯃꯩ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗ ꯂꯩꯔꯝꯂꯤꯅꯤ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯊꯥꯖꯔꯒ ꯅꯪꯅ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯃꯖꯥꯏꯕꯦꯝꯃꯁꯨ ꯑꯣꯏꯁꯅꯨ ꯂꯥꯏꯔꯦꯝꯕꯤꯁꯨ ꯑꯣꯏꯁꯅꯨ ꯑꯩ ꯂꯩꯍꯥꯎ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯃꯩꯗꯣ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯔꯝꯃꯤ ꯏꯇꯥꯎ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯅ ꯆꯠꯊꯣꯛꯄ ꯌꯥꯗ ꯀꯅꯥꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯐꯥꯎꯕ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤ ꯑꯁꯤꯗꯕꯨ ꯀꯝꯗꯧꯅ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯗꯤ ꯁꯨꯝꯗꯧꯔꯁꯤ ꯅꯈꯣꯏ ꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯨ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯅꯪꯅ ꯀꯣꯅꯨꯡ ꯆꯠꯀꯦ ꯍꯥꯏꯕꯗ ꯌꯥꯔꯛꯂꯒꯅꯤ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯃꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏ ꯄꯨꯔꯦꯜ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯅꯆꯥꯅ ꯏꯜꯂꯕꯅꯤꯅ ꯅꯆꯥꯅ ꯍꯥꯏꯖꯕ ꯑꯁꯤꯁꯨ ꯄꯥꯕꯨꯡꯅ ꯌꯥꯕꯤꯌꯨ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯄꯥꯅ ꯌꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯊꯧꯕ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯒꯤ ꯃꯄꯥꯕꯨꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ
Maram aduna masana hairiba wa ado laina yathoklammi. Thaubasu mapabungna irailani yathorakpa aduda harauna konung maikai panglaklammi. Mazaibema ibung thaubodo konunggi leikonda leihawi. Mahakna Mazaibema bu amukta unase hairi. Thambal nangna hairiba adubo asengbro. Asi haiduna Mazaibema piyainu do yamna haraujarami asum tauna Mazaibema piyainu do mana asanbi thambal ga loinana konungda leiba leikol do tamna laklami. Ibung na ibu unaninge haibabu kari maramgino. Atay thoinagi nateda. Mazaibema da wafam amata sengdoksage tawbani. Asi haiduna thawbana mahaka leihawga leinakiba mari amadi leihaw natana atopa nupi amataga lohongloi haina wasakiba pumba tamlami. Madu tarubada Mazaibema piyainu do kari haini haifam khanglamde. Aduna Mazaibema na yaragadi lohongba si yabirakano. Aigidi somda pabungna yadaba yaru haina ahakpa hukum thamle. Adunane Mazaibema gi mafamda haijaba laglibase. Ibung andugidi thoina wabigano. Aina pabung ningthauda lohongba ado toknanaba haijagi. Phare Mazaibema na sumna irailani yathokpirakpa asi aigidi laibak phabani. Adudi Mazaibema aiso iyumda hanjakhragi. Asi haiduna thawbado leikol adudagi tholaklami nakal amaromdana ngasaidagi Mazaibema piyainuga thawbaga wari sariba ado thongakpa thoibana lumduna loina taribani. Mazaibema piyainudu thawbana lapthokhrabada laimaida famthaduna hikna kaplaklami. Thoiba Mazaibema piyainuna kapadu yengba ngamde sauna thawbana chakhriba adubu tanarami. Thawba amukta ngaiko. Kari hage habano. Thawba nahaki aningba thungnaba hotnabada miyoi kayagi thamoi nangna thukai habase khangdriba karigino. Mado aina khangpham thokte. Aigidi aina pamdaba ado pamde habani. Masida nana khuthingjinbagi nathaunate. Nangi na thaudine sana thongpanaba. Nasagi mafamso khara khangna chanase. Asi haiduna thawbado mi usitana naulaga chakhigi tawi adubu thoiba thawbagi adugumba mi usitaba maong mataw aduda masado phathaba ngamde. Thoibina thawbagi mamaidaki na thinjalame. Thawbaso thoibina mamaidaki na thilakpa aduda sauna thoibagi mamaida amuk kinna thilame. Adum tawbadagi makhoi anido phunaba horaklame. Konung panabana karino nakhoi anina tawribadubo. Konung panaba aduna sumna larakpadagi phunaramba anido toklame. Matamduda Mazaibema piyainido mafamduda yausilami. Mazaibema na yaningdaba leiraso yaningdi adum haiba yamba waduda mi thadolaga aibu kaiba pinaba hotnariba karigino. Ibung karino ibung na haibiriba adubo aidi wakna taba ngamdre. Thawba Mazaibema piyainugi wadu tabada nolaga Mazaibema piyainugi manakta changsilaga tumina chirol tawrami. Tawribadu thoibadi mathwai chakna thawbada yengduna leirami. Mazaibema piyainudo thawbagi wadu tabada sauna thoibagi manakta changsilami. Karigino nangna asu awat apa saribo. Nangi na thawsuna tabada nangna yausinglise nangi kari kanaba phangdawrige. Thoiba Mazaibema piyainuna adumna hairakpa aduda kumpham khangda tumina leirami. Tawriba matawdu thawbadi akhaba minok ama noktuna yengduna leirami. Mazaibema piyainudo thoibada ngangba yaba khara nganglamlaga magi katamna chatkirami. Ibo nathausunatana nathaw sarubagi hojikti michai ayakpa charaga toklido. Matungdadi nathaunatabada nathaw sagano. Asi hairaga thawbado hui khonglaga mayumda hankhirami. Thoibadi thawbagi adugumba mi usitaba matawduda makhut thaninglabani. Adubu Mazaibema piyainuna hairamba wadu ningsinglaga makhut khutum tasilaga khanglami. Khana chainabagi paudo ningthauloyumba amadi phamnai purel animaki manakong yorami. Karino nangna tawriba sibo. Ainadi nangna lohongba adu yare haiba aduda Mazaibema adu unaruro haina thakibani. Aduga nangna tawramliba mayam sibu karino. Pabungna nachana haijaba adu yabiramlabadi asi thokli mayamse thoklamloidabani. Pabungna bu yaramladi aidi kari tawbagi Mazaibema adugi manakta chalune. Chalubagi mathausu taramloi. Phamnai pureldo machagi wadu tabada saubana mai haurami aduna masada mafam adu thadautuna chakro haina laurami. Thawbaso mapabungna chakro haiba aduda mafamdu thadautuna thololami. Itaw
ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯣ? 이보, ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯆꯥꯏꯕꯦꯝꯃꯗꯣ ꯅꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ. ꯃꯥꯏ ꯍꯥꯏꯔꯒ ꯂꯥꯏꯃꯥꯡ ꯌꯧꯏ ꯍꯥꯏꯗꯣ ꯇꯧꯗꯧꯔꯦ. ꯄꯥꯝꯗꯦ ꯍꯥꯏꯅ ꯅꯝꯗꯅ ꯂꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯊꯧꯕꯕꯨ ꯂꯛꯅꯔꯝꯃꯤ. ꯊꯧꯕꯗꯤ ꯈꯣꯃꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯣ ꯊꯧꯕꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏ ꯄꯨꯔꯦꯜꯕꯨ ꯀꯧꯗꯨꯅ ꯋꯥ ꯃꯦꯟ ꯇꯥꯕ ꯑꯃ ꯉꯥꯡꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. 이닝ꯊꯧ 이bungo, ꯅꯅꯥꯏꯒꯤ ꯑꯄꯪꯕ ꯏꯆꯥꯅ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ. ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯐꯝꯅꯥꯏꯕ, ꯅꯍꯥꯛꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯆꯥꯅꯨꯄꯥꯗ ꯊꯥꯖꯕ ꯍꯥꯏꯗꯨ ꯌꯥꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯆꯥꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯜꯂꯕꯗꯤ ꯀꯝꯗꯧꯕ? 이닝ꯊꯧ 이bungo, ꯅꯅꯥꯏ ꯑꯩꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯅꯥꯏ ꯄꯨꯔꯦꯜꯗꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ. ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯁꯨ ꯐꯝꯅꯥꯏ ꯄꯨꯔꯦꯜꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯦꯝꯕꯨꯡꯒ ꯊꯣꯏꯕꯒꯗꯣ ꯊꯧꯕꯒ ꯌꯦꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯏꯇꯥꯎ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯝꯅꯥꯏ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯌꯦꯠꯅꯔꯨꯏꯗꯨꯕꯣ? ꯏꯇꯥꯎ, ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯊꯧꯕꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨꯗ ꯁꯥꯎꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ. ꯊꯦꯝꯕꯨꯡꯒ ꯊꯣꯏꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ. ꯊꯝꯕꯥꯜ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯆꯥꯏꯕꯦꯝꯃ, ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯍꯥꯛꯅ ꯇꯥꯔꯛꯄ ꯑꯗꯨ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗ ꯇꯝꯂꯝꯃꯤ. ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯊꯝꯕꯥꯜ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯑꯩꯅ ꯉꯥꯡꯂꯨꯔꯤꯗꯨꯒ 이붕 ꯊꯣꯏꯕꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯅ ꯐꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯊꯣꯉꯥꯛꯄ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯊꯣꯏꯕꯅꯁꯨ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒ ꯊꯧꯕꯒꯒꯤ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯌꯥꯎꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯂꯝꯃꯤ. ꯊꯝꯕꯥꯜ, ꯑꯁꯤꯒꯤ ꯄꯥꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯕ. ꯃꯆꯥꯏꯕꯦꯝꯃꯅꯒ ꯐꯖꯕꯅꯦ. ꯄꯥꯠ ꯑꯁꯤꯅꯒ ꯐꯖꯕꯅꯦ. ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯦ ꯃꯆꯥꯏꯕꯦꯝꯃ ꯌꯦꯡꯕꯗ ꯉꯛꯂꯤ ꯅꯥꯕ ꯃꯤ ꯌꯥꯎꯔꯅꯤ ꯇꯧꯔꯤꯁꯦ. ꯅꯪꯁꯤꯅ ꯍꯦꯛ ꯍꯥꯏꯕꯁꯤꯃ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯑꯌꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ. ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯤ ꯃꯆꯥ ꯑꯃ ꯊꯥꯡꯂꯒ ꯂꯩꯔꯤꯗꯨ ꯎꯔꯝꯃꯤ. ꯊꯝꯕꯥꯜ, ꯑꯥꯗꯒꯤ ꯍꯤꯁꯤ ꯇꯣꯡꯂꯨꯁꯦ. ꯃꯆꯥꯏꯕꯦꯝꯃ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯕꯗꯤ ꯐꯔꯛ ꯇꯥꯅꯤ. ꯇꯣꯡꯒꯨꯝꯁꯤꯕ. ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯍꯤꯗ ꯇꯣꯡꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯗ ꯇꯣꯡꯂꯒ ꯄꯥꯠ ꯑꯗꯨꯒꯤ ꯄꯠꯌꯥꯏ ꯇꯝꯅ ꯍꯣꯟꯗꯣꯛꯂꯝꯃꯤ. ꯄꯠꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯏꯊꯛ ꯏꯄꯣꯝ ꯀꯥꯔꯛꯂꯝꯃꯤ. ꯊꯝꯕꯥꯜ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯤꯁꯨ ꯏꯊꯛ ꯏꯄꯣꯝꯁꯤꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ. ꯃꯆꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯍꯥꯏꯖꯕꯅꯤ, ꯍꯤꯁꯤ ꯇꯣꯡꯒꯨꯝꯁꯦꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯑꯁꯨꯝ ꯀꯟꯈꯠꯂꯛꯄꯅ ꯍꯤꯅꯨꯡꯗꯨꯗ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯗꯨ ꯂꯥꯛꯁꯤꯜꯂꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯁꯤꯡ ꯏꯔꯥꯛꯅꯗꯧꯒꯤ ꯇꯧꯔꯝꯃꯤ. ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯗꯨ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅ ꯃꯁꯥꯗꯣ ꯑꯁꯨꯝ ꯂꯨꯞꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯝꯕꯥꯜꯗꯤ ꯏꯔꯣꯏꯕ ꯍꯩꯕꯅꯤꯅ ꯏꯔꯣꯏꯗꯨꯅ ꯄꯥꯠ ꯃꯄꯥꯜ ꯇꯝꯅ ꯈꯣꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯍꯥꯏ, ꯀꯅꯥ ꯂꯩ? ꯏꯆꯥꯅꯨꯄꯤꯁꯤ ꯏꯔꯥꯛꯅꯕ ꯇꯥꯔꯦꯅꯦ. ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯠꯇ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯜꯂꯨꯅꯦ. ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯂꯥꯎꯔꯤꯗꯣ ꯀꯅꯥꯁꯨ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯕꯨ ꯀꯜꯂꯝꯗꯦ. ꯇꯁꯦꯡꯅ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕꯒꯤ ꯅꯠꯇꯦ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯍꯤꯛꯇꯣꯛꯇꯨꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯛꯂꯨꯔꯕꯗꯤ ꯁꯤꯕꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯀꯤꯕꯅ ꯀꯅꯥꯁꯨ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯕ ꯉꯝꯂꯝꯗꯕꯅꯤ. ꯀꯅꯥꯅꯁꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕꯗꯨ ꯎꯕꯗ ꯊꯣꯉꯥꯛꯄ ꯊꯣꯏꯕꯗꯨ ꯄꯥꯠ ꯑꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯕꯨ ꯀꯟꯕꯤꯔꯝꯃꯤ. ꯊꯣꯏꯕ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ. ꯅꯍꯥꯛꯅ ꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤ ꯑꯣꯏꯔꯤꯕ
Manay masana ningthaugi imung manung sokna samna yadabase masigi chanabi asi lokthokpa pamjai. Chumi nangna haribado madugi chanabi aduna isagi thawai manglamgadoba kitangai. Phare madugi chanabi ado ngasidagi lokthoklavani. Adubu madunadi aina ipen penri maduna taba amaga haiko. Ining thawai bungo mazaibe ma piyai nubu nanai agi famda sinabiyo. Pithoklaga loire. Asi haiduna namit afaba amada mazaibe ma piyai nuga thongakpa thoibaga lohonglami. Nakal amaromdana phamnai puralgi machanapa thawbado magi taloi oigadabi nupi amana awaba taraga munna yengduna lei haibagi maralda mi tadaba khul amada loi thakirami. Thongakpa thoibado mazaibe ma piyai nu lobadagi konungda nungaina chaningbada cha seningbada set tawduna nungaina lekhirami.